Hello ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯖꯣꯕꯀꯤ ꯚꯦꯀꯦꯟꯁꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯍꯥꯏꯔꯤꯕ ꯖꯣꯕ ꯑꯁꯤ ꯏꯟꯗꯤꯌꯟ ꯒꯣꯔꯃꯦꯟ ꯍꯥꯏꯕꯗꯤ ꯏꯟꯗꯤꯌꯟ ꯔꯦꯜꯋꯦꯒꯤ ꯃꯈꯥꯗ ꯊꯣꯛꯄ ꯖꯣꯕꯅꯦ꯫ ꯖꯣꯕ ꯑꯁꯤꯒꯤꯁꯦ ꯃꯃꯤꯡꯁꯤꯅ ꯑꯦꯁꯤꯁꯇꯦꯟꯠ ꯂꯣꯀꯣ ꯄꯥꯏꯂꯣꯠ ꯍꯥꯏꯌꯦ꯫ ꯃꯥꯏꯁꯦ ꯇꯣꯇꯦꯜ 5,696 ꯚꯦꯀꯦꯟꯁꯤꯅꯦ꯫ ꯑꯗꯨꯗ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥ ꯑꯃ ꯄꯤ꯫ ꯑꯗꯨꯗ ꯑꯩꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯄꯁꯦ ꯒꯨꯋꯥꯍꯥꯇꯤꯅꯤ꯫ ꯑꯗꯣ ꯒꯨꯋꯥꯍꯥꯇꯤꯒꯤꯁꯨ ꯃꯣꯏꯅ ꯇꯣꯉꯥꯟꯅ ꯚꯦꯀꯦꯟꯁꯤꯁꯦ 62 ꯚꯦꯀꯦꯟꯁꯤ ꯇꯣꯉꯥꯟꯅ ꯒꯨꯋꯥꯍꯥꯇꯤꯒꯤ ꯂꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯥꯏꯗꯤ ꯖꯦꯅꯔꯦꯜꯒꯤ 26, SCꯒꯤ 9, STꯒꯤ 4, OBCꯒꯤ 17ꯅꯦ ꯑꯗꯨꯒ EWSꯀꯤꯅ 6ꯅꯦ ꯑꯗꯣ ꯇꯣꯇꯦꯜ 62 ꯚꯦꯀꯦꯟꯁꯤꯅꯦ꯫ ꯑꯗꯣ ꯂꯥꯁ ꯗꯦꯠꯁꯦ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯗꯦꯠ 19 ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯂꯥꯁ ꯗꯦꯠꯅꯦ꯫ ꯑꯣꯟꯂꯥꯏꯟꯗ ꯃꯦꯟꯒꯗꯕꯅꯦ ꯐꯣꯝꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯑꯦꯛꯖꯥꯝꯁꯦ ꯃꯈꯜ ꯑꯍꯨꯝꯅꯦ꯫ ꯑꯍꯥꯟꯕꯗ CBT 1, 2 ꯍꯥꯏꯔꯒ ꯍꯥꯏꯗꯤ ꯀꯝꯄ꯭ꯌꯨꯇꯔ ꯕꯦꯁ ꯇꯦꯁꯅꯦ꯫ 1ꯁꯤ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯀꯥꯟꯗ ꯑꯃꯨꯛ 2ꯒꯤꯁꯦ ꯄꯤꯒꯗꯧꯕꯅꯦ꯫ ꯑꯗꯨ ꯇꯣꯇꯦꯜ 75 ꯀꯣꯏꯁꯟ ꯑꯣꯏꯒꯅꯤ꯫ 1 ꯀꯣꯏꯁꯟꯗ 1 ꯃꯥꯔꯛ ꯑꯣꯏꯗꯧꯕꯅꯦ꯫ ꯑꯗꯣ ꯃꯣꯏꯒꯤ ꯅꯦꯒꯦꯇꯤꯞ ꯃꯥꯔꯀꯤꯡ ꯂꯩ꯫ ꯑꯍꯥꯟꯕꯒꯤ ꯐꯥꯔꯁ ꯁꯦꯀꯦꯟꯁꯦ ꯅꯦꯒꯦꯇꯤꯞ ꯃꯥꯔꯀꯤꯡ 1/3ꯅꯦ ꯑꯗꯨꯒ ꯑꯍꯨꯝ ꯁꯨꯕꯒꯤꯗꯤ ꯂꯩꯇꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯍꯥꯏꯕꯗꯤ ꯑꯀꯨꯞꯄ ꯗꯤꯇꯦꯜꯁꯦ ꯂꯣꯏꯅ ꯍꯥꯏꯔꯒꯗꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯈ꯭ꯔꯅꯤ꯫ ꯑꯗꯣ ꯁꯝꯂꯞꯅ ꯑꯩꯅ ꯁꯨꯝ ꯈꯔ ꯌꯦꯡꯕꯗ ꯃꯥꯒꯤ ꯑꯦꯖ ꯂꯤꯃꯤꯠ ꯍꯥꯏꯕ ꯇꯥꯔꯦ ꯚꯦꯀꯦꯟꯁꯤꯁꯦ ꯆꯍꯤ 19ꯗꯒꯤꯅ 30 ꯐꯥꯎꯕ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁ ꯁꯔꯚꯤꯁꯃꯦꯟ ꯍꯥꯏꯕꯗꯤ ꯅꯦꯚꯤ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯑꯦꯌꯔ ꯐꯣꯔꯁꯀꯨꯝꯕ ꯍꯥꯟꯅ ꯑꯗꯨꯒꯨꯝꯕꯗ ꯔꯤꯇꯥꯌꯔ ꯆꯠꯂꯕ ꯍꯥꯏꯇꯥꯔꯗꯤ ꯑꯦꯛꯁ ꯁꯔꯚꯤꯁꯃꯦꯟꯒꯨꯝꯕ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯒꯤꯁꯨ ꯃꯣꯏꯒꯤꯁꯨ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯈꯔ ꯄꯤ ꯑꯗꯨꯒ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯗꯤ ꯌꯥꯏ꯫ ꯑꯗꯣ ꯑꯀꯨꯞꯄꯁꯦ ꯗꯤꯇꯦꯜꯁꯦ ꯑꯩ ꯂꯤꯡ ꯑꯃ ꯍꯥꯞꯆꯔꯝꯒꯦ꯫ ꯂꯤꯡꯁꯤꯗ ꯃꯌꯥꯝ ꯆꯪꯉꯒ ꯐꯖꯅ ꯃꯃꯨꯠ ꯇꯥꯅ ꯄꯥꯕꯤꯔꯣ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯑꯦꯄ꯭ꯂꯥꯏ ꯇꯧꯅꯤꯡꯉꯒꯗꯤ ꯑꯗꯨꯝ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯔꯦ꯫ ꯑꯗꯨꯒ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯔꯛꯄꯅꯤꯅ ꯍꯥꯏꯕꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯇꯦꯠꯀꯤꯅꯦ꯫ ꯑꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒ ꯅꯛꯅꯕꯁꯦ ꯒꯨꯋꯥꯍꯥꯇꯤꯅꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ꯫ ꯒꯨꯋꯥꯍꯥꯇꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯌꯥꯝꯅꯁꯨ ꯌꯥꯎꯋꯦ ꯍꯥꯏꯕꯗꯤ ꯁꯤꯗ ꯀꯣꯜꯀꯇꯥ ꯌꯥꯎꯔꯤ, ꯁꯤꯂꯤꯒꯨꯔꯤ, ꯁꯤꯀꯟꯗ꯭ꯔꯥꯕꯥꯗ, ꯕꯦꯡꯒ꯭ꯂꯣꯔ, ꯃꯨꯝꯕꯩ, ꯑꯍꯃꯗꯕꯥꯗ, ꯑꯖꯃꯤꯔ ꯑꯄꯥꯝꯕ ꯃꯌꯥꯝꯅ ꯑꯄꯥꯝꯕ ꯏꯁꯇꯦꯠꯇꯣ ꯑꯗꯨꯝ ꯈꯟꯕꯤꯔꯒ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯔꯣ꯫ ꯑꯗꯨꯒ ꯀꯦꯟꯗꯤꯗꯦꯠ ꯑꯃꯅ ꯑꯣꯡꯂꯤ 1 ꯏꯁꯇꯦꯠ ꯈꯛꯇꯪ ꯑꯦꯄ꯭ꯂꯥꯏ ꯇꯧꯒꯗꯕꯅꯤ꯫ ꯏꯁꯇꯦꯠ 2, 3 ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗꯣ ꯔꯤꯖꯦꯛ ꯑꯣꯏꯈꯤꯅꯤ꯫ ꯑꯗꯨꯁꯨ ꯍꯥꯟꯅ ꯐꯣꯝ ꯃꯦꯟꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯐꯖꯅ ꯃꯌꯥꯝꯅ ꯑꯃꯨꯛꯇꯪ ꯏꯟꯁꯇ꯭ꯔꯛꯁꯟꯁꯤꯡꯗꯣ ꯍꯥꯟꯅ ꯄꯥꯕꯤꯌꯣ ꯍꯥꯏꯕꯗꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯐꯖꯅ ꯃꯃꯨꯠ ꯇꯥꯅ ꯃꯦꯜꯂꯣ꯫ ꯋꯥꯟꯁ ꯃꯦꯟꯈꯤꯕ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯗꯨ ꯍꯥꯏꯗꯤ ꯆꯦꯟꯖ ꯇꯧꯕꯗ ꯈꯔ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏ ꯌꯥꯗꯦ ꯑꯗꯨꯕꯨ ꯌꯥꯗꯤ ꯌꯥꯏ ꯑꯗꯨꯒꯤ ꯃꯣꯏꯅ ꯇꯣꯉꯥꯟꯅ ꯐꯤꯁ ꯂꯧꯋꯦ꯫ ꯑꯗꯨꯒ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯃꯗꯤ ꯏꯃꯦꯜ ꯍꯥꯏꯗꯤ ꯑꯦꯛꯇꯤꯞ ꯑꯣꯏꯒꯗꯕꯅꯦ꯫ ꯐꯣꯝ ꯃꯦꯟꯕꯗ ꯑꯍꯥꯟꯕꯗ ꯑꯦꯀꯥꯎꯟ ꯑꯃ ꯀ꯭ರಿꯌꯦꯠ ꯇꯧꯒꯗꯕꯅꯦ꯫ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯖꯣꯕꯁꯤꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯁꯦ 10+ ꯑꯦꯅꯤ ꯗꯤꯄ꯭ꯂꯣꯃꯥ ꯍꯥꯏꯗꯤ ITꯒꯤ ꯗꯤꯄ꯭ꯂꯣꯃꯥ ꯏꯟ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯍꯥꯏꯕ ꯇꯥꯔꯦꯀꯣ, ꯃꯦꯀꯥꯅꯤꯀꯦꯜ ꯑꯣꯏꯒꯦꯔꯥ, ꯑꯦꯂꯦꯛꯇ꯭ꯔꯤꯀꯦꯜ ꯑꯣꯏꯒꯦꯔꯥ, ꯑꯗꯨꯒ ꯑꯣꯇꯣꯃꯣꯕꯥꯏꯜ ꯑꯣꯏꯒꯦꯔꯥ, ꯑꯦꯅꯤ ꯗꯤꯄ꯭ꯂꯣꯃꯥ ꯑꯃ ꯀꯣꯔꯁ ꯑꯣꯏꯔꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯗꯤꯒ꯭ꯔꯤ ꯄꯥꯏꯔꯁꯨ ꯌꯥꯔꯦ꯫ ꯑꯗꯣ ꯑꯦꯖꯁꯤꯁꯨ ꯍꯥꯏꯗꯤ ꯑꯦꯖꯀꯤ ꯂꯤꯃꯤꯠꯁꯦ 30 ꯐꯥꯎꯕ ꯌꯥꯏ, 18 to 30ꯅꯦ ꯑꯗꯨꯒ ꯂꯥꯁ ꯗꯦꯠꯁꯤꯅ ꯗꯦꯠ 19 of ꯐꯦꯕ꯭ꯔꯨꯋꯥꯔꯤꯅꯦ꯫ ꯑꯗꯨ ꯃꯌꯥꯝ ꯑꯦꯄ꯭ꯂꯥꯏ ꯇꯧꯁꯟꯕꯤꯔꯣ꯫ ꯃꯈꯥ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯕꯣꯛꯁꯇ ꯑꯩꯒꯤ ꯂꯤꯡ ꯑꯃ ꯍꯥꯞꯆꯔꯝꯒꯦ꯫ ꯂꯤꯡ ꯑꯁꯦ ꯋꯦꯕꯁꯥꯏꯠꯁꯤꯒꯤ ꯔꯦꯜꯋꯦꯒꯤ ꯋꯦꯕꯁꯥꯏꯠꯁꯤꯒꯤ ꯂꯤꯡꯅꯦ꯫ ꯁꯤꯗ ꯃꯌꯥꯝ ꯀ꯭ꯂꯤꯛ ꯇꯧꯕꯗ ꯃꯌꯥꯝꯅ ꯑꯄꯥꯝꯕ ꯂꯣꯏꯅ ꯈꯪꯅꯤꯡꯕꯁꯤꯡꯁꯤꯗ ꯂꯣꯏꯅ ꯗꯤꯇꯦꯜ ꯌꯥꯎꯔꯦ꯫ ꯃꯌꯥꯝ ꯑꯃꯨꯛ ꯑꯁꯤꯗ ꯌꯦꯡꯕꯤꯔꯣ꯫ ꯊꯦꯡꯛ ꯌꯨ꯫